Akashbani Imphal Nolini Devi na pau pajari ahan bada madu iba pau Imphal airport ki akoi bada masakhangdaba posak ama nongthakta paituna leibedagi ngasi airport asida aeroplane tarakpa amasung paikhatpagi thabak matam khara leplude Rail Development amasung Panchayati Raj Mantri Imnam Khemsan gi numit nini ki jiribam khongchat loisinkhre ngasi jiribam ki ima kaitel town hall amasung supermarket yangsinkhre Security force na operation satabada tongan mamaphamdagi khuzukhlai ke amarum phagatle Congress luchingpa okram ibobina haidi Manipur ki apunbagi saktamda singnarakpa khudingmak karigumba hiram amatada yachinaba tawroi amishung nupi singki sakti amasung mathongna phabagi khudam oiribi Rani Lakshmi Bai gi mapok kumonda ngasi Pradhan Mantri Narendra Modi na maki maphamda ikai khumnaba utkhre Imphal airport ki akoibada masakhangdaba posak ama nongthakta paiduna leibedagi ngasi nungtil pung anirom tarakpa aduwaidagi horaga airport asida aeroplane tarakpa amasung paikhatpagi thabak matam khara leplude Akashbani Imphal na phangba paugi matung ina air traffic control na Imphal ki air space da masakhangdaba posak ama wangna paiduna leire haiba report pirakpadagi Imphal da tarakataba aeroplane ani lambi thaiduna paihanki masiga loinana Imphal thadukataba aeroplane ahum apiba matamda paibangam khite Hiramasi ki matang ta Imphal we jila ki deputy commissioner Thoksom Kiran Kumar yauna makok thongba officer sing Imphal airport laktuna yengsilaki tungda kendra gi ngaksel mantralay da pau pidaba matung Indian Air Force ki fighter plane sizinatuna hariba posak adu thijin ki hari masigi matung da mari lenba authority ki maikai dagi Imphal airport aeroplane sing paikhatba masung taba yabagi ayaba pidaba matung da flight service sathaki Raja ki mahut Panchayati Raj amasung Rural Development Mantri Imnam Khemsan gi numit nini ki jiribam khongchat ngasi loisinkhre ngasi nini senba numita mantri na jiribam municipal council ki makhada leiriba ima kaitel town hall supermarket amadi public toilet chingi phibam yangsinki ngarang Sri Khemsan na jila asiki adhyaksha amadi gram panchayat ki member sing yauna tongan pamiu sing unaduna yamna thingnariba khudong sadapa amadi award pagi matang da khanakibani Masiga loina na mantri na jiribam ki lambi thong phatana leiriba kungang manga ki kilometer kunmapan sangba lambi amadi thong manga athubada paikhatna bahunari haina phungdokibani ngasi mantri na jiribam municipal council na chindona pangtopa world toilet day cum cleanliness ke thoramda charup yakhi thoram da mantri na hai jiribam municipal council asi north east ki small town da suba khwaidik hena lu nanba town ibagi mana phangkrabani Sri Khemsana hai aina jiri de lakpada sigi program yo simi ana mala live friend kamta ke manam di jiri municipal council se north east ki small town da ahumlak ki north east ki Guinness town we award phang ba dung jaga mani masida akhoi training department su di apun bas we state ki saktam jida su north east ta jiri na ta ko simi mai ba mo kundu ko le na asuti mati na maintain to simi thagani nai Mantri ki khongchat asida ngarang Vidyanagar multipurpose sports complex da hangdokpa relief camp ani dasu salge tengpang pikhi Raija sida tangdu leitaba purakpa ngamnaba security force na tongan mafam singda source operation sasadi ngasi ayuk pung mari rom taba matamda akaknaba paw mafangbadagi Kaksing district police na Kaksing mantak ITI Panmai road da thiumbagi thabak sathaki maduda sakang dabasingna lambi gi maning thangba nakal da leiba pukhi manakta losinduna thamlamba 303 rifle ama magazine ga loinaba local mat 9mm pistol ama amashung 36 high explosive grenade ahum phangki Amarom da Rajasthanpur jila gi Behyang police amasung niputaruk suba Assam rifles ki apunba kangbu amana jila asigi lungjang village asu thiumbagi thabak sathaki maduda Behyang police station dagi sakang dabasingna namphu da lakhiba magazine ga loinaba AK47 rifle ama amasung 303 rifle ani phangbangam ki Special Operation Group Thawal amasung Lilong amasung Thawal da leiba kunthahumdoi suba Assam Rifles Post ki apunba kangbu amana Pesigi Gwarok Reserve Hill Range ki Khanupok thangba sarukta ngasi ayuk thihumba ki thabak sathabada pokhaiba yaba machak yauna khujukhlai kaya phungle maduda magazine opa pistol ani hand grenade amadi nongmai maru kaya marum phagat bangam ki
ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯄꯥꯎꯃꯤ ꯁꯣꯏꯕꯝ ꯕꯤꯅꯣꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯄꯜꯂꯗꯨꯅ ꯍꯥꯏ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4:30ꯗꯒꯤ ꯍꯧꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 6:30 ꯐꯥꯎꯕ ꯆꯠꯊꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ Imphal West, Imphal East amasung Thawbal jilada hayeng ayuk pung 5 numidang pung 10 phawba curfew komthokani aduga Bishnupur amasung Kakjing jilagi oinadi ayuk pung 5 numidang pung 9 phawba curfew komthokani paugi marak thatna atenba break ama HIV lei leite haibasi test tokthoktrabadi khangma ngamde aduna HIV lei leite haibasi khangdoknana ba test soidana tokthokpiu HIV test tokbuda taisu kiningai leite karigumba positive oramlaba खुदक्तगी ART हौबीगदबनी मशीना हक्सांग फना अमदी पुंसी नुंगसांगना हिंगबा ngamalle HIV ga sagonana hingliba mioi singbu hanthana yengba amadi tathi tawoina tawbiroidabani karigumba hairiba thawong asi satharamlabadi HIV and AIDS Prevention and Control Act 2017 gi makhada serak choidana phangani HIV positive orba mioi singbu natraga HIV na soholaba mioi singda Tathi Tawoina Tauba, Makoigi Maral Matum property Munaba Honorabadi, Ombudsman the complaint Tawai. Complaint form ART centers in the Loina Pambigani. Online complaint of Vige Haragana, Manipur State AIDS Control Society ki website the Sanglaga complaint of you. Pauzenjariba Manipur State AIDS Control Society. Tabiriba Pawasi, Akisbani, Imphal Dakini. Congress Luchingba Okram Ibobina Haide, Manipur ki apunbagi saktamda chingnarakpa khudingmak kariguma him amatada yasinaba purakpa habasi Congress dolna yabangam loi. Raja sida puruk kaya namakoi ki pendaba leirabasu madu wari sanatuna warisin purakna bahonagatabani. Imphal ki BT rota leba Congress babanta pangtokkiba leba asigi Pradhan Mantri Oirambi Indira Gandhi ki 106 suba mapokumon Qawmi Ekta Divas ki thauramda Sri Ibobina hai. Bharat asi Ganatantra Chatpa Lebak ama oibana Nagarik singna makoigi apamba dabi sing sarkarda tanba yai adumoinamak apamba dabi ni haiduna su oithokpa yaroidaba dabi tawduna miyam buwahan ba haibasi achimba khungthang natte Sri Ibobina makhatana hai Indira Gandhi na lebak asigi Pradhan Mantri oiringaida apunba Bharat ama sagatnaba amadi lebak asigi apunbagi saktamda singnarakpa sing thengnatuna lakhi Magna pamjaramba wakalon ching ngasijo Congress ki karmi singna ngaktuna satli makhatana su chatkigani Democracy satpa leipakta mana apamba du demandi tawbi yai adubu madu akoi Indirajina pambiramba magi stand akoi sab sana koi lepminaba leipak sigi nation sigi interesta aduga Manipur ki context ta haiba tare akoi punna lepminaba gi tanja adu yamna relevant oirakpa Kakjing Kaichel amasung Kakjing District Sports Association DSF flag ground matangwa chunaba mawongda sengpat chagat kadori hiram asiga mari lenana ngasi MLA Mayang Lampam Rameswar amasung Dr Usam Debena hakthengna yangsinkhre Khongchet atuda Manipur Police Housing Corporation Limited ki SO Thongam Rojit Kakjing Municipal Council ki Executive Officer L Romesh amasung DSA Kakjing gi thau puba singchu charuk yakhi Yangchit Khokchet atuda Sri Rameswar na hai Kakjing Kaichel asi matangwa chunaba mawongda chengbat saganaba Mukhi Mantri da haijarubada English ngani kunmati ki works program da budget ta haptuna sagatappa yare Masina maram oiduna Kakthel asi karamba mawongda kayam pak saungna sengbatpa yagatagi haibadu yangsinbani Mayai ka bachinjak sijinaba thingnabagi matangda nomagi oiba miyam puna khangminabagi thorom ama ngasi Ukhrul jila gi Sangta Langmian Peter Village pangthokre Mayai ka bachinjak chaba amadi sijinaba khudakdagi toklasi haiba hiramda pangthokiba thoromado Ukhrul District Administration District Police SBI amasung NGO singa puna chinbani Tharumda Ukhrul ki SPA Dingting Hongchung SBI Ukhrul ki branch manager John Monchang charuk yakhi Manipur Sarkar na lamdam asiki yelhongmi phurup ama oiba mitai maitaibo schedule type list da salhanaba Kendra Sarkar da recommendation athubada thanaba honnabiyu haina schedule type demand committee na taksili Committee asina thadorakpa cherol amada hai Manipur Sarkar na miyam ki ihul khangna yelhongbi mitai maitaibo schedule type list da yahunaba paikhatpam thokpa thabak sing paikhat kadabani loinana Raja amasung Kendra Sarkar anina athubada Manipur da thokliba irang ase loisinduna tangdu leitaba phibam da hanjil halaknaba thabak paikhat pinabasu dabi tawrakli Sangna harapa filmmaker Aribam Sam Sharma ki film Isanau
FS4 के resolution da malem gi tungan pelibak sing da utkadauri film asi mapungoina Bharat yauna France Italy Germany Singapore na chingba lebak sing da utkani Yangkai Mari Suba International Film Festival of India Goa gi mafam mari da hayeng dagi horaga thasigi kunipan phawba chatharagani film festival asida lebak asigi amasung lebak ki mapan ki film sani humputara hena utkani festival asida Hollywood ki actor producer Michael Douglas bu Satyajit Ray Lifetime Achievement Award piduna ikai khumnagani festival hudokpa numita Malayam feature film Atam amasung non feature section da Manipur gi Andro Dreams utkani Akispani Imphal dagi pau tabiri Bharat ki nupi singi sakti amasung mathawna phabagi khudam oiribi Rani Lakshmi Bai ki mapok kumonda ngasi Pradhan Mantri Narendra Modi na lujingbi asigi maphamda ikai khomna ba utkre Sri Modi na hai British Sasan ki mayokta Rani Lakshmi Bai na kathopaga loina na thengna khiba thawna phabagi wari aduna leibak asigi haurakliba mirolda ahenba thawna haplagani Amaromda Sri Modi na lebak asigi Pradhan Mantri Oirambi Indira Gandhi ki mapok kumon lakpadasu ikai khomna ba utli Mahaki mapok kumon numit asida Congress President Mallikarjun Kharge Congress Luchingbi Sonia Gandhi amasung Rahul Gandhi nasu New Delhi ki Sakti Stalda leisu katuna ikai khomna ba utki Indira Gandhi lebak asigi ahanba nupi Pradhan Mantri ni mahak Lal Bahadur Shastri na leikidraba matung English ngama pon humpu tarukta lebak asigi Pradhan Mantri oiki Indira Gandhi lising macama pantara taret ki ngasigi numit asida pokhibani mahak lising macama pon humputaruk ki January dagi lising macama pon humputara taret ki March pauba lebak asigi Pradhan Mantri oirami tungda amukhana lising macama pon marphu gi January dagi hauraga mahakna lekidaba lising macama pon marphu mari pauba Pradhan Mantri oiramkhibani mahak Lal Bahadur Shastri ki sarkar da information amasung broadcasting gi mantri su oirami Uttarakhand ki Kasida tunnel ninkhai batagi sinmi nipumathoi tunnel dagi tekta kaitana lauthoknabagi thaba kendagi road transport mantri Nitin Gadkari amasung Uttarakhand ki Mukhyamantri Pushkar Singh Dhamina hagthengnane yengsinkhre panba yabadi silkyara tunnel ninkhai kiba asida thabak suduna leiba sinmi nipumathoi haujik phawba tunnel manung tagi thorokpa ngamdana leibani tunnel ninkhai bagi thawdo aju tha asigi tarani thoida thokibani ngasi kendagi mantri Nitin Gadkari na mafam adra satuna mi kanbagi thabak adu kadai phawba khumang chauchili haibadu yengsinki maduda Uttarakhand gi Chief Secretary SS Sandhu su saruk yakhi mi kanbagi thabak ase Prime Minister Office na hagtengnane yengchili Bharat Sarkar na landa awaba nangnaba Palestine miyam gi mateng oinaba metric ton kunthani to henbagi tengbangi polam sing piragani Indian Air Force ki C-17 aircraft na hariba polam sing adu puduna Egypt ki Iris airport ki damak ngasi Bharat thadokre Israel amadi Palestine ani ki marakta khutthongna bataki awaba tarpa miyamda Bharat na leptana tengbang pirakli Kendra ki mapan thoram mantri Dr. S. Jaishankar na social media da thagatpa warol amada hai Ani suba AIFC 17 aircraft asina puri batlengpang ki polam sing asi ngasi Egypt thungani bangna hai Palestine ki miyam bu miyoy bagi minung si yengduna Bharat na makha tana tengbang pi bagi thabak sathari Mamang thada hidak langthak amasung sana thakna ba polam sing yauna ton kunthani pan puduna Egypt ki dama FIFC 17 airport asi AIC Iris airfield thadokhibani Delhi Sarkar na National Capital Region NCR की अकोई बदे नुक्सित का है न सिंगलक तबदगी थमखिबा Graded Response Action Plan 4 लौथोखरे अरुई बेटा मरु इबा पाउ अमुक हना Imphal Airport की अकोई बदे मसखंगदबा पोसक अमा नोंथक्ता पाइदुना लेबदगी ngasi airport asida aeroplane tarakpa amasung paikhatpagi thabak matam khara leplure Rural Development amasung Panchayati Raj Mantri Imnam Khemsan gi numit ini ki jiribam khongchat loisinkhre ngasi jiribam gi Ima Kaitel Town Hall amasung supermarket yengsinkhre Security Force na operation chathabada tongan pa mafam dagi khuzuk khulai kayamarum phakale Congress luchingba Okram Ibobina hairi Manipur ki apunbagi sakdamda chingnarakpa khudingma karigumba hiram amatada yachina batawroi amasung nupi singi sakti amasung mathawna phabagi khudam oiribi Rani Lakshmi Bai ki mapok kumonda ngasi Pradhan Mantri Narendra Modi na maki mafamda ikai khumna ba utkhre paulu jare